BJP High Command Kaurakpadagi, Ngasi Chief Minister N. Biren amadi BJP Manipur Pradesh ki President Adhikari Mayum Sarda Delhi gi damak ngasi Imphal thadokhrei. TOMTV na phangba pau amagi matung ina Indigo gi pung 3 minute tara gi flight ta Chief Minister amadi President punna chatminakhi. Ngarang khakta Imphal da halakhiba BJP gi President A. Sarda amadi Chief Minister N. Biren High Command khudakta laknaba kaurakpadagi ngasi amuk Delhi da chatkhibani. State asigi rajniti gi oiba phibam asida Mpcc gi President oiramba Govindas Konthoujam na Mpcc gi primary membership tagi tokpada natana MLA gi famdagi Tokhiba Asina BJP da Yaorakpa Yana lai haina rajniti nainaba singna ngangnaba marak asida Chief Minister amdi President kausinbasi yamna maru oi haina launari. Haukiba matam kharagi mamangda Govindas Konthoujam AICC ki President da maki President gi pham adu thadok lai haina JP silamba matung Manipur gi wangmada kadai da leibagi haiba khangdana leirakhibani nongmani gi mamangda Imphal da thoroklam laba matung ngarang asi nungthil pung aniga minute kun gi Air India gi flight da Delhi amuk changkhibani. Tam tarulak Bisnupur Esidagi Karaklaba amadi Minister Ohumlak Oiramlaba Govindas Konthoujamna Delhi changkhibaga Chief Minister amadi BJP gi President Kausilakhiba asiyamna mari lainaramba Yana leiri. Chap chaba haiba ngamdrabasu oirakliba phibam asina matam kharagi matungda state asigi rajniti gi phibamda ahongba khara laklabasu yari.